ꯍꯧꯖꯤꯛꯁꯨ ꯍꯥꯏꯖꯔꯤ ꯑꯅꯤꯃꯛ ꯆꯪꯍꯟꯕꯤꯒꯅꯨ ꯑꯅꯤꯃꯛ ꯆꯪꯍꯟꯕꯤꯒꯅꯨ ꯑꯅꯤꯃꯛ ꯁꯣꯜꯂꯣꯟꯕꯤꯌꯨ ꯅꯠꯇ꯭ꯔꯒꯗꯤ ꯍꯧꯖ ꯊꯦꯡꯒꯥꯡ ꯂꯣꯏꯅ ꯏꯔꯥꯡ ꯊꯣꯛꯀꯅꯤ ꯉꯁꯤꯒꯤꯁꯤ ꯑꯄꯤꯛꯄ ꯑꯃ ꯑꯣꯏꯔꯒ ꯃꯊꯪꯗ ꯑꯩꯈꯣꯏ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯍꯟꯅꯕ ꯍꯣꯠꯅꯖꯔꯤ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯖꯅꯤꯡꯉꯤꯕꯁꯦ ꯁ꯭ꯇꯦꯠ ꯂꯦꯟꯅꯤ ꯁꯤꯒꯤ ꯖꯒꯥꯁꯤ ꯀꯅꯥꯝꯇ ꯆꯪꯕ ꯌꯥꯗꯦ ꯐꯔꯦ ꯑꯩꯈꯣꯏ ꯆꯪꯉꯔꯣꯏ ꯑꯩꯈꯣꯏ ꯆꯍꯤ 15 ꯁꯨꯔꯦ ꯀꯣꯔꯠꯇꯁꯨ ꯆꯦ ꯊꯥꯗꯅ ꯑꯩꯈꯣꯏ ꯀꯦꯁ ꯇꯧꯗꯅ ꯃꯥꯌꯣꯛꯅꯖꯔꯛꯏꯕꯁꯤ ꯑꯗꯨꯒ ꯀꯣꯔꯠꯀꯤ ꯁꯥꯏꯠꯇꯒꯤꯁꯨ ꯉꯁꯤ ꯐꯥꯎꯕꯗ ꯂꯩꯈꯥꯏ ꯇꯥꯕ ꯑꯝꯇ ꯍꯥꯏꯕꯤꯔꯛꯇ꯭ꯔꯦ ꯀꯔꯝꯕ ꯑꯥꯔꯊ ꯂꯩꯕꯅꯣ ꯈꯪꯗꯦ ꯁꯤꯁꯨ ꯀꯣꯔꯠꯀ ꯑꯥꯏꯟ ꯄꯨꯝꯅꯃꯛꯁꯤ ꯀꯣꯔꯠꯀꯤ ꯑꯌꯥꯕ ꯉꯥꯛꯇꯅꯤ ꯂꯥꯏꯅ ꯍꯥꯏꯕꯒꯨꯝꯅ ꯇꯥꯔꯛꯏꯕ ꯉꯥꯛꯇꯅꯤ ꯉꯁꯤ ꯆꯍꯤ 15 ꯐꯥꯎꯕ ꯀꯩꯒꯨꯝꯕ ꯑꯝꯇ ꯑꯩꯈꯣꯏ ꯐꯪꯗ꯭ꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯖꯅꯤꯡꯕꯗꯤ ꯁ꯭ꯇꯦꯠ ꯂꯦꯟꯅꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯌꯥꯔꯣꯏꯅ ꯑꯗꯨꯝ ꯃꯩꯔꯥ ꯂꯥꯡꯕ ꯆꯪꯕ ꯌꯥꯗꯕ ꯃꯐꯝꯁꯦ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯆꯪꯉꯔꯣꯏ ꯉꯁꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝꯗꯁꯨ ꯍꯥꯏꯖꯔꯤ ꯆꯪꯉꯔꯣꯏ ꯇꯧꯕꯇꯕꯨ ꯁ꯭ꯇꯦꯠ ꯂꯦꯟꯗ ꯀꯦꯁ ꯂꯩꯕ ꯃꯐꯝꯗꯗꯤ ꯁꯥꯏꯠ ꯑꯅꯤꯃꯛꯀꯤ ꯆꯪꯍꯟꯕꯤꯒꯅꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯑꯩꯁꯨ ꯅꯠꯇꯦ ꯃꯌꯥꯝ ꯈꯟꯅꯔꯕ ꯃꯇꯨꯡꯗꯅꯤ ꯃꯁꯤ ꯑꯗꯨꯅ ꯇꯤꯂꯤꯒꯤ ꯏꯆꯥꯁꯤꯡꯁꯨ ꯆꯪꯍꯟꯕꯤꯒꯅꯨ ꯃꯈꯣꯏꯅ ꯁꯥꯕ ꯒꯦꯠ ꯑꯣꯏꯔꯁꯨ ꯃꯈꯣꯏ ꯂꯥꯏꯐꯝ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯒꯤꯗꯤ ꯍꯧꯔꯛꯄꯗꯒꯤ ꯂꯩꯁꯦꯝꯂꯣꯟꯉꯩꯗꯒꯤ ꯆꯔꯥꯏꯔꯣꯡꯕ ꯏꯅꯤꯡꯊꯧꯒꯤ ꯍꯥꯛꯇꯛꯇꯒꯤ ꯂꯩꯔꯕ ꯂꯥꯏꯐꯝꯁꯦ ꯇꯦꯂꯤꯗꯤ ꯉꯔꯥꯡ ꯈꯛꯇꯅꯤ ꯅꯤꯡꯊꯧꯔꯣꯜꯒꯤ ꯍꯥꯛꯇꯛꯇ ꯂꯥꯛꯄ ꯉꯥꯛꯇꯅꯤ ꯃꯈꯣꯏꯗꯤ ꯑꯗꯨꯅ ꯃꯥꯏꯀꯩ ꯑꯅꯤꯃꯛ ꯆꯪꯍꯟꯕꯤꯔꯅꯨ ꯍꯧꯖꯤꯛ ꯃꯥꯏꯀꯩ ꯑꯅꯤꯃꯛ ꯆꯪꯍꯟꯕꯤꯔꯅꯨ ꯀꯦꯁꯅ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯃꯌꯥꯝꯒꯤ ꯊꯧꯔꯝ ꯇꯧꯔꯝꯗꯥꯏꯗꯅ 24 ꯑꯋꯥꯔ ꯍꯥꯡꯕ ꯊꯥ ꯈꯨꯗꯤꯡ ꯍꯥꯡꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯂꯥꯏꯊꯣꯛ ꯑꯃꯈꯛ ꯇꯧꯕ ꯅꯨꯃꯤꯠꯁꯤꯗꯅ ꯅꯨꯃꯤꯠ ꯑꯃꯈꯛꯇꯪꯗ ꯃꯣꯏꯒ ꯑꯩꯈꯣꯏꯒ ꯆꯪꯍꯟꯗꯕꯒꯤ ꯄꯣꯠꯁꯦ ꯌꯥꯝꯅ ꯃꯗꯨꯗꯤ ꯌꯥꯝꯅ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯗꯕ ꯂꯩꯕꯥꯛ ꯏꯔꯥꯡ ꯍꯧꯔꯛꯑꯣ ꯀꯣꯡꯒꯣꯟꯅꯦꯟ ꯁꯥꯒꯠꯅꯔꯣ ꯍꯥꯏꯕꯒꯤ ꯕꯥꯔꯇꯣꯟꯅꯤ ꯃꯗꯨ ꯑꯩꯈꯣꯏ ꯕꯥꯔꯇꯣꯟ ꯂꯧꯖꯔꯣꯏ ꯑꯩꯈꯣꯏ ꯄꯥꯝꯗꯦ ꯃꯗꯨꯒꯤ ꯂꯩꯕꯥꯛ ꯂꯥꯡꯅꯕ ꯄꯥꯝꯗꯦ ꯍꯧꯖꯤꯛ ꯂꯩꯕꯥꯛꯁꯦ ꯊꯛꯊꯛꯅ ꯋꯥꯔꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯍꯧꯔꯛꯄꯗꯒꯤ ꯁꯣꯏꯔꯛꯄ ꯄꯣꯠꯅꯤꯅ ꯍꯧꯔꯛꯄꯗꯒꯤ ꯁꯣꯏꯔꯛꯄ ꯑꯩꯈꯣꯏꯗ ꯆꯨꯝꯊꯣꯛꯄꯁꯦ ꯈꯔꯗꯤ ꯋꯥꯔꯒꯁꯨ ꯃꯁꯤ ꯑꯆꯨꯝꯕ ꯃꯥꯏꯀꯩꯗ ꯄꯨꯕꯤꯔꯛꯎ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗꯁꯨ ꯑꯩꯈꯣꯏ ꯍꯥꯟꯅꯁꯨ ꯁꯤꯡꯅꯖꯔꯕꯅꯤ ꯍꯧꯖꯤꯛꯁꯨ ꯍꯥꯏꯖꯔꯤ ꯑꯅꯤꯃꯛ ꯆꯪꯍꯟꯕꯤꯒꯅꯨ ꯑꯅꯤꯃꯛ ꯁꯣꯜꯂꯣꯟꯕꯤꯌꯨ ꯅꯠꯇ꯭ꯔꯒꯗꯤ ꯍꯧꯖ ꯊꯦꯡꯒꯥꯡ ꯂꯣꯏꯅ ꯏꯔꯥꯡ ꯊꯣꯛꯀꯅꯤ ꯉꯁꯤꯒꯤꯁꯤ ꯑꯄꯤꯛꯄ ꯑꯃ ꯑꯣꯏꯔꯒ ꯃꯊꯪꯗꯒꯤ ꯑꯩꯈꯣꯏ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯍꯟꯅꯕ ꯍꯣꯠꯅꯖꯔꯤ